Kuki sing tanliba demand siga nongtobam N.Biren Chief Minister ki form thadokpa thadoktabaga mari leinade Kuki amada CM oina hablabasu separate administration ki demand di ahungba mata leiroi thani nongmai kapal lepu madugi matungda tokaiba lenga ki wafam khanagani haina Home Ministry na khangalakhi haina Surasanpur district ki Saikot AC ki MLA Paolienlal Haokip na phongdokre the where the people interview mada mahakna hai state asida tangdu leitaba puraki hairabadi Union government asina Kuki singi tokaiba lenga ma pidaba khaktada oithokpa ngamgani state asina masi yongna fibam sokchilaglaba matam masida chief minister na form thadokpa asi khaktana yararoi haiduna Haukiba January thada Ministry of Home Affairs ki mihut singa Kuki ki mihut singa Delhi da wari sanaki maduda thani nongmai kapa lepnaba Home Ministry ki maike digi khangalaki loinana madugi matungda separate administration ki wafam asi khanagani haina thamki masigi mamangda su Haukiba kumja lisingani kunmari ki October thada maitai naga amadi Kuki ki MLA kunrom Delhi Home Minister na kauduna wari sanakiba laikrabani maduda Home Minister Amit Shah madu Chief Minister Nongthoma N.Biren di saruk yakhide Union government ki thau puba singna pukchel sengna thabak tawrabadi athubada wari sinama suksoi choidana porakpa ngamgani haina phongtokhi